Khurrai Alliance for Social Economic Development na ngasiga hayenga tagdal na kauriba public curfew asida sogatloi haina paungmisingda fongdokre. Alliance asigi wangangloi amana haike hauzik tongan ba maikaidegi mana thokpa khongjang amamam changsin narakpa asina kari fibam ama lakhangadoribano haibagi matangda mipaiba ama pokle leiribalu khudimak amata oina punsilaga changsilakpa khongjangda oina saru yaragani haina fongdokhe. Khurrai Alliance for Socio-Economic Development gi maigei ngasi manipur gi luraba sigi leiriba tanpham sida maigei gi oina ihau horokpagi mami ma tarakpa aduga ikui davida ima singnasu leiriba civil society myam punjalaga apunbagi oina ihau ma changjanabagi haibirakpa leigiba aduga loinana naha singi apunba mioi lising kun gi mathakta leiba naha singi kangbunasu manipur gi leiba civil society loin punjalaga apunba ihau ma changjan biu na haigi maraksida numinini gi public curfew laukthorokpa adagi mamangda koigi mapomda changjangani haibana chingba aduna mamagi oiba side dagi torokpagi mami murok sina khoide mi paiba ma paujaba aduna haijariba koigi Khurrai Alliance for Socio-Economic Development gi leijariba koi mayamna masigumba side ki oiba tongan bagi ihose masida koi support taujaroi hayeng punjalakanduda madugi matung illaga himalaya ki kannabagi changjaliba ihosida akoi khongkhom chena leminaraga mai pangnaba akoi apunba pangandu sagatpada mateng pangjagani haiba asigi post mayamda thamjari.